Ngasisu wari ama pujarakli warigi maming Alibaba and 40 Thieves. Matam amada Alibaba kauba amaga Kasim kauba machimanau anikhak leirami. Makhoi mapaga loinana Baghdadta leirami. Kasim karam chauba amasung mapukchel sengdaba mi oirami. Adubu Alibaba di isam chamba mapukchel sengba mi oirami. Makhoigi mapa laikhidraba matungda Kasim ina kaira khunba imung amagi ningol ama luhonglami aduga yamna tanba lalonba ama oirami. Alibaba di mapukchen sengba mi oirami. Mana lairaba nupi ama luhonglami nupi adusu mapukchen sengba nupi oirami. Umangda chatuna singjanbana magi sinpham oirami. Nongma Alibaba na umangdagi mayumda halakpagi lambida Fatraba huran chinthi tauba mioi nimfu umangi manakta leiba surung amagi mapanda leptuna leiba urami. Makhoigi chauraba lumlaba boraching loinarami huranba makoktuna hairakli. Hanglo sesame hanglo. Achauba nungdum amana khaliba surung adu hangdorai. Aduga huranbaching adu surung adugi manungda changkhre. Makhoi loinamak changkhraba matungda Chauraba nungjau aduna surung adu amuk thingjinkre. Alibaba na marum amada laisinduna mathangda makhoina kari amuk taurakadage haibadu yenglami. Matam ngehakki matungda changpham adu amuk hangdorai aduga huranbasing adu makutta kari mata pudana amuk chatkre. Huranba makoktuna mamai laisilaktuna amuk hairai. Thinglo sisame thinglo. Chauraba nungjau aduna surung ado amuk thingjinkirami. Thunama huranbasing ado chatkirami. Alibaba na lotphamdagi thoraklaga surung aduda chatkirami aduga mahaksu hairai. Hanglo sisame hanglo. Surung adu amuk hangdoklagle Alibaba changle aduga hairai. Thinglo sisame thinglo. Khara changchalaga laurai. Oh, sanagi sana ngakta asomdasu sanagi senjek somdasu lik mani mukta mayam sidi angakpani huranbasingna lut tauraga purakpadu mafam asida lotlambani dana ikon konba borasing adusu sida leiredana aihak sanagi senjek sing khara laurage aduga chatlage Alibaba na thawai nungaina sanagi senjek sing adu khara laure aduga surungi thongda lakle hairai amu Hanglo sisame hanglo. Nungjaugi thong adu hangdorakle Alibaba su thorakle aduga surung adu amuk thinglo sisame thinglo haiduna amuk thingjalle. Asum lakpana mayum yorakle mahangna sana onanaba phala mataima mabuk sengdabi adudagi amukta waige hairuri. Maduda mataima aduna karibu ongadoribano magi sibu Madu khangnaba mataima aduna phalagi maningda gam khara taisilai. Alibaba na phala adu puraduna mayumda lakle aduga sana senjeksing adu olami. Mana asum onbada sanagi senjek ama phalagi maningda napkirami. Tasengnamaksu madu taungnaba haiduna mataima aduna sillibani. Alibaba na phala adu mataimada piramlaga chatkre. Mapuk phatabi mataimana phala adugi maning yenglubada sanagi senjek ama naplambadu ubada magi nupa Kasimta hairai. Tabiribra nupa Alibabagi yumda sanagi senjek yamna leire. Madu kadaidagi phanglakpano hangbiru. Aikhoisu khara laurunaba. Kasimna khumlai. Oh, sanagi senjek haiba. Hoi, aihang mangonda hangluge. Asi haiduna Kasim adu Alibabagi mayumda laklami. Kasimna Alibabada sanagi senjek phanglakpagi wari hanglami. Maduda Alibabana asengba wafam punamak hairami. Karam chauba Kasim thintadana umangda chatlami. Aduga surung adugi mamangda leplaga hanglo sisame hanglo haiduna nungjaugi thong adu hangdorai. Kasim surung manung changkhre sana lupa mani mukta mayamdu ubada ithak thakatlami. Mayamdu magi loina oininglami. Mana purakpa ahangba khawsingduda sanagi senjek sana lupa mani mukta sing hapchilami. Aduga surungi thonglomda thoraknaba laklami. Surung adu hangdoknaba magical watsing adu kaurami. Kari haigadabano
ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯝꯗꯦ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯁꯨꯔꯨꯡꯒꯤ ꯅꯨꯡꯗꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯒ ꯋꯥꯃꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯀꯥꯁꯤꯝꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯤꯉꯩꯗ ꯍꯨꯔꯥꯟꯕ ꯅꯤꯝꯐꯨ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ "ꯍꯥꯡꯂꯣ ꯁꯤꯁꯝꯃꯦ ꯍꯥꯡꯂꯣ!" ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯗ ꯀꯥꯁꯤꯝꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯑꯔꯣꯟꯕ ꯑꯗꯨ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯥꯁꯤꯝꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ "ꯊꯤꯡꯂꯣ ꯁꯤꯁꯝꯃꯦ ꯊꯤꯡꯂꯣ!" ꯍꯥꯏꯗꯨꯅ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯑꯂꯤꯕꯥꯕꯥꯅ ꯃꯌꯥꯝꯕꯅ ꯊꯦꯡꯂ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯤꯄꯥꯏꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ "ꯍꯥꯡꯂꯣ ꯁꯤꯁꯝꯃꯦ ꯍꯥꯡꯂꯣ!" ꯁꯨꯔꯨꯡꯒꯤ ꯅꯨꯡꯗꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯕꯗ ꯃꯌꯥꯝꯕ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯂꯤꯕꯥꯕꯥꯅ ꯀꯥꯁꯤꯝꯕꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯣꯖꯤꯂꯥ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯀꯧꯊꯣꯔꯛꯏ꯫ ꯃꯣꯖꯤꯂꯥ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯅꯕ ꯊꯝꯕ ꯅꯨꯄꯤꯃꯆꯥꯅꯤ꯫ "ꯃꯣꯖꯤꯂꯥ, ꯑꯩꯈꯣꯏꯅ ꯀꯥꯁꯤꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯊꯟꯇ ꯁꯤꯖꯕ ꯃꯥꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫" ꯃꯣꯖꯤꯂꯥꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ ꯁꯥꯔ, ꯑꯩꯍꯥꯛ ꯐꯅꯕ ꯁꯤꯟꯖꯔꯒꯦ꯫" ꯃꯣꯖꯤꯂꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯇꯦꯂꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯣꯖꯤꯂꯥꯅ ꯇꯦꯂꯔ ꯑꯗꯨ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯂꯤꯕꯥꯕꯥꯒꯤ ꯌꯨꯝꯗ ꯈꯨꯠ ꯁꯝꯅꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯐꯝꯗꯨꯗ ꯇꯦꯂꯔ ꯑꯗꯨꯅ ꯀꯥꯁꯤꯝꯒꯤ ꯃꯁꯥ ꯑꯗꯨ ꯐꯣꯠꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯀꯥꯁꯤꯝ ꯑꯗꯨ ꯃꯊꯟꯇ ꯁꯤꯖꯕ ꯃꯥꯜꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯅ ꯁꯨꯔꯨꯡꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯥꯁꯤꯝꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯑꯗꯨ ꯈꯪꯈ꯭ꯔꯦ꯫ ꯊꯪꯅꯕ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯑꯔꯣꯟꯕ ꯑꯁꯤ ꯈꯪꯅꯕ ꯍꯣꯠꯅꯧ ꯍꯥꯏꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯡꯒꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯦꯂꯔ ꯑꯗꯨꯅ ꯃꯥꯒꯤ ꯀꯁꯇꯃꯔꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯆꯤꯡꯅꯔꯝꯃꯤ ꯃꯗꯨꯗꯤ ꯁꯨꯔꯨꯡꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤ ꯑꯗꯨ ꯇꯦꯂꯔ ꯑꯁꯤꯅ ꯈꯪꯂꯦ꯫ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯇꯦꯂꯔꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯦꯂꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯐꯖꯅ ꯇꯧꯔꯦ, ꯃꯗꯨꯗꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯐꯖꯅ ꯐꯣꯠꯂꯦ, ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯥꯜꯂꯦ꯫" ꯍꯨꯔꯥꯟꯕꯅ ꯍꯥꯏꯔꯛꯏ, "ꯑꯁꯦꯡꯕꯔꯥ? ꯃꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄꯒꯦ?" ꯇꯦꯂꯔꯅ ꯍꯥꯏꯔꯛꯏ, "ꯃꯗꯣ ꯑꯍꯤꯡ 2ꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ?" "ꯍꯣꯏ ꯍꯣꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯆꯠꯂꯤꯕꯅꯤ, ꯃꯔꯝꯗꯨꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯃꯤꯠ ꯑꯁꯤ ꯐꯤꯅ ꯄꯨꯜꯂꯨ, ꯑꯩꯍꯥꯛꯅ ꯌꯦꯠꯂꯣꯝꯗ ꯑꯃꯁꯨꯡ ꯑꯣꯏꯔꯣꯝꯗ ꯂꯩꯕꯗꯨ ꯅꯤꯡꯁꯤꯡꯕ ꯉꯝꯒꯅꯤ, ꯃꯐꯝꯗꯨ ꯇꯥꯛꯄ ꯉꯝꯒꯅꯤ꯫" ꯍꯨꯔꯥꯟꯕꯅ ꯇꯦꯂꯔ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯐꯤꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯂꯤꯕꯥꯕꯥꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯂꯤꯕꯥꯕꯥꯒꯤ ꯊꯣꯡꯗ ꯆꯣꯛꯅ ꯀ꯭ꯔꯣꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯅ ꯃꯈꯣꯏꯒꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯗꯨ ꯐꯪꯂꯦ, ꯃꯥꯒꯤ ꯊꯣꯡꯗ ꯆꯣꯛꯅ ꯀ꯭ꯔꯣꯁ ꯇꯧꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅ ꯈꯨꯝꯂꯛꯏ, "ꯚꯦꯔꯤ ꯒꯨꯗ, ꯌꯥꯝꯅ ꯐꯩ, ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯃꯥꯕꯨ ꯍꯥꯠꯂꯒꯅꯤ꯫" ꯃꯣꯖꯤꯂꯥꯅ ꯍꯨꯔꯥꯟꯕ ꯑꯃꯁꯨꯡ ꯇꯦꯂꯔꯅ ꯇꯧꯔꯝꯕꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯎꯍꯧꯔꯝꯃꯤ꯫ ꯃꯊꯪꯗ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯃꯣꯖꯤꯂꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯞ ꯃꯥꯟꯅꯕ ꯃꯥꯔꯛꯁꯤꯡ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯡꯁꯤꯡꯗ ꯌꯦꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯑꯍꯤꯡꯗ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯆꯃꯝꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯣꯡ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯥꯔꯛ ꯉꯥꯛꯇ꯫ ꯅꯈꯣꯏ ꯇꯣꯛꯂꯣ, ꯅꯈꯣꯏꯒꯤ ꯀꯣꯛꯅ ꯃꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯁꯨꯝꯅ ꯂꯥꯏꯅ ꯇ꯭ꯔꯤꯛ ꯇꯧꯕꯁꯤ ꯄꯥꯝꯗꯦ꯫" ꯃꯇꯨꯡ ꯏꯟꯕ ꯍꯨꯔꯥꯟꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨ ꯇꯦꯂꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯂꯤꯕꯥꯕꯥꯒꯤ ꯃꯌꯨꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯦꯂꯔ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨ ꯑꯂꯤꯕꯥꯕꯥꯒꯤ ꯃꯌꯨꯝ ꯇꯥꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯂꯤꯕꯥꯕꯥꯒꯤ ꯃꯌꯨꯝꯗ ꯊꯥꯎ ꯂꯂꯣꯟꯕ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯕ ꯊꯥꯎꯒꯤ ꯖꯥꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯣꯠꯍꯟꯗꯨꯅ ꯃꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅ ꯍꯥꯏꯔꯛꯏ, "ꯍꯜꯂꯣ ꯐ꯭ꯔꯦꯟꯗꯁ, ꯑꯩꯍꯥꯛ ꯊꯥꯎ ꯂꯂꯣꯟꯕꯅꯤ꯫ ꯑꯩ ꯁꯍꯔ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯔꯨꯞꯀꯤꯁꯤꯗ ꯑꯍꯤꯡ ꯑꯃꯠꯇ ꯂꯩꯖꯈꯤꯒꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗꯔꯥ?" ꯑꯂꯤꯕꯥꯕꯥꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫" ꯍꯨꯔꯥꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯆꯥꯟꯕꯤꯗꯨꯅ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯑꯣꯏꯜ ꯖꯥꯔꯁꯤꯡ ꯑꯁꯤ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯊꯝꯖꯒꯦ꯫
ꯑꯣꯏꯜ ꯖꯥꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯨꯝꯃꯤ ꯑꯃꯁꯨꯡ ꯆꯥꯎꯏ꯫ ꯑꯂꯤꯕꯥꯕꯥꯅ ꯈꯨꯝꯂꯛꯏ, ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯨꯅꯨ, ꯃꯣꯖꯤꯂꯥꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯖꯔꯒꯅꯤ꯫ ꯃꯣꯖꯤꯂꯥ, ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯖꯥꯔꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯎ꯫ ꯃꯣꯖꯤꯂꯥꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯁꯥꯔ ꯍꯥꯏꯗꯨꯅ ꯖꯥꯔ ꯑꯗꯨ ꯒꯥꯔꯤꯗꯒꯤ ꯊꯥꯡꯊꯒꯦ ꯇꯧꯕꯗ ꯌꯥꯝꯅ ꯂꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯥꯔ ꯃꯅꯨꯡꯗ ꯃꯤ ꯂꯣꯠꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯣꯖꯤꯂꯥꯅ ꯑꯇꯣꯞꯄ ꯃꯤꯅꯥꯏ ꯑꯃꯗ ꯑꯁꯧꯕ ꯊꯥꯎ ꯈꯔ ꯊꯨꯅ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯑꯗꯨꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯕ ꯊꯥꯎ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯣꯖꯤꯂꯥꯅ ꯃꯗꯨ ꯂꯧꯔꯒ ꯖꯥꯔꯁꯤꯡꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯖꯥꯔ ꯃꯅꯨꯡꯗ ꯁꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯣꯖꯤꯂꯥꯅ ꯌꯨꯝ ꯃꯅꯨꯡ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯑꯂꯤꯕꯥꯕꯥꯗ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯁꯥꯔꯒꯤ ꯒꯦꯁ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯈꯤꯇ ꯄꯤꯖꯒꯦ ꯌꯥꯒꯗ꯭ꯔꯥ? ꯑꯂꯤꯕꯥꯕꯥꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤ ꯌꯥꯗꯗꯒꯦ? ꯌꯥꯏ, ꯄꯤꯌꯨ꯫ ꯃꯣꯖꯤꯂꯥꯅ ꯃꯈꯨꯠꯇ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯗꯨꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯄꯤꯅꯅꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯔ ꯆꯪꯁꯤꯜꯂꯕ ꯀꯥꯟꯗ ꯃꯈꯨꯠꯇ ꯄꯥꯏꯕ ꯄꯣꯠꯁꯤꯡꯗꯨ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯨꯛꯇ ꯌꯦꯞꯂꯝꯕ ꯊꯥꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯂꯤꯕꯥꯕꯥꯅ, ꯀꯔꯤꯅꯣ ꯃꯣꯖꯤꯂꯥ? ꯃꯍꯥꯛ ꯑꯩꯒꯤ ꯒꯦꯁꯅꯤ꯫ ꯃꯣꯖꯤꯂꯥꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯃꯁꯤ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯀꯣꯛꯅꯤ꯫ ꯑꯇꯩ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯖꯥꯔ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤ, ꯃꯈꯣꯏꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯂꯤꯕꯥꯕꯥꯅ ꯍꯥꯏꯔꯛꯏ, ꯑꯣꯍ ꯃꯣꯖꯤꯂꯥ, ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯀꯜꯂꯦ꯫ ꯊꯦꯡꯛ ꯌꯨ ꯃꯣꯖꯤꯂꯥ, ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯃꯅꯥ ꯄꯤꯒꯅꯤ꯫ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯃꯤꯅꯥꯏꯒꯤ ꯊꯕꯛꯇꯒꯤ ꯐ꯭ꯔꯤ ꯊꯥꯔꯕꯅꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯁꯨꯔꯨꯡꯗꯒꯤ ꯅꯪꯅ ꯂꯧꯅꯤꯡꯕ ꯃꯈꯩ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯂꯧꯈꯣ꯫ ꯊꯦꯡꯛ ꯌꯨ ꯁꯥꯔ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫